ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏ ꯇꯝꯕꯒꯤ 194 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯃꯄꯥ ꯇꯣꯝꯕꯨꯡ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ ꯌꯦꯡꯕ ꯌꯥꯕ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗꯨꯗ ꯂꯩꯕꯒꯤ ꯆꯠꯈꯤꯕꯒꯤ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯕ ꯎꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯀꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅꯔꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯌꯦꯡꯂꯨꯔꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯋꯥ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ ꯂꯥꯏꯖ ꯑꯗꯨ ꯃꯤꯍꯨꯜ ꯗꯪꯗꯪ ꯆꯣꯡꯉꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯃꯆꯥ ꯄꯤꯁꯛ ꯑꯍꯨꯝ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯅꯤ ꯍꯟꯗꯛ ꯃꯔꯛ ꯂꯝꯂꯥꯟꯕꯤ ꯑꯃ ꯂꯥꯛꯂꯒ ꯈꯥꯕꯩ ꯈꯔ ꯁꯥꯔꯕꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯃꯇꯨ ꯁꯣꯟꯅ ꯂꯩꯖꯩ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯐꯝꯗ ꯋꯥ ꯑꯃꯈꯛ ꯍꯧꯗꯣꯛꯂꯛꯑꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯑꯩ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯕꯤ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯖꯕ ꯉꯝꯗꯦ ꯑꯉꯛꯄ ꯑꯀꯤꯕꯗꯅ ꯊꯜꯂꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯈꯥ ꯄꯥꯡꯕ ꯁꯣꯝꯗ ꯅꯍꯥꯛꯅ ꯊꯦꯡꯅꯗꯕꯒꯤꯔ ꯈꯪꯗꯦ ꯃꯗꯨ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯩꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛ ꯍꯛꯊꯦꯡꯅꯅ ꯃꯁꯛ ꯑꯗꯨ ꯎꯍꯧꯔꯕꯅꯤ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯂꯥꯎꯅꯤ ꯑꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯈꯟꯅꯔꯁꯤ ꯇꯣꯂꯦꯟ ꯑꯗꯨ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯍꯪꯒꯦ ꯈꯟꯖꯔꯛꯄ ꯋꯥꯍꯪ ꯑꯗꯨ ꯍꯪꯒꯗꯕꯒꯤ ꯇꯧꯔꯛꯄꯁꯤꯗ ꯃꯃꯥ ꯊꯥꯔꯤꯛ ꯊꯥꯅ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯅꯍꯥꯛ ꯉꯁꯤꯗꯤꯅꯦ ꯅꯍꯥꯛꯀꯤ ꯃꯥꯃ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯨ ꯃꯈꯣꯏꯒꯤꯗꯤ ꯁꯟ ꯌꯥꯝꯅ ꯂꯣꯏꯕꯅꯤ ꯁꯪꯒꯣꯝ ꯈꯔ ꯂꯧꯔꯨꯁꯨꯅꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯂꯩꯔꯕꯅꯤꯅ ꯁꯪꯒꯣꯝ ꯈꯔ ꯄꯤꯊꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯃꯃꯥꯒꯤ ꯈꯨꯝꯂꯥꯡꯇꯅ ꯃꯕꯨꯛ ꯊꯟꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯆꯠꯂꯨꯀꯣ ꯅꯪꯒꯤ ꯃꯥꯃ ꯍꯣꯏꯗ ꯍꯥꯏꯔꯨꯁꯨ ꯅꯨꯡꯇꯤ ꯆꯥꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯤ ꯇꯣꯂꯦꯟ ꯑꯗꯨ ꯋꯥꯍꯪ ꯃꯈꯥ ꯍꯪꯕ ꯉꯝꯗ꯭ꯔꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯊꯪꯅꯕ ꯈꯨꯜ ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯍꯜꯂꯛꯂꯒ ꯑꯣꯖꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯒꯗꯕꯁꯨ ꯂꯩꯀꯣ ꯑꯗꯨꯗꯤ ꯆꯠꯂꯦ ꯑꯣꯖꯥ ꯏꯃꯥ ꯑꯩ ꯆꯠꯂꯦ ꯄꯥꯕꯗꯁꯨ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯝꯒꯅꯤ ꯃꯄꯥ ꯇꯣꯝꯕꯨꯡ ꯑꯗꯨꯗꯤ ꯃꯇꯥꯎ ꯆꯥꯎꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤꯕꯅꯤ ꯇꯣꯂꯦꯟ ꯑꯗꯨ ꯏꯁꯩꯒ ꯉꯪꯗꯨꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯃꯃꯥꯒꯤ ꯃꯄꯥꯃꯔꯣꯝꯗ ꯂꯥꯛꯏ ꯃꯕꯣꯛ ꯑꯗꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯆꯠꯈꯤꯗꯕ ꯀꯨꯏꯔꯤ ꯃꯥꯃꯁꯤꯡꯗꯨꯕꯨ ꯂꯩꯔꯝꯒꯗꯣꯏ ꯖꯥꯠꯂꯅꯤ ꯁꯪꯒꯣꯜ ꯑꯁꯣꯝꯅ ꯂꯩꯔꯝꯕ ꯌꯥꯏꯗ ꯃꯥꯃ ꯃꯝꯍꯜ ꯃꯝꯌꯥꯏ ꯃꯥꯝꯇꯣꯟ ꯀꯧꯕꯁꯨ ꯑꯝꯇ ꯇꯥꯗꯦꯅꯤ ꯁꯟꯅ ꯍꯧꯅ ꯈꯣꯡꯂꯤꯕ ꯁꯣꯝꯅ ꯂꯩꯔꯝꯕ ꯇꯥꯏ ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯉꯨꯈꯤꯒꯦꯗ ꯄꯨꯡꯁꯨ ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯀꯩꯅꯣ ꯄꯨꯡ 9 ꯇꯥꯕꯗ ꯉꯥꯏꯔꯤ ꯄꯔꯞ ꯁꯪꯉꯛꯏ ꯁꯪꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯃꯁꯤꯡ ꯑꯗꯨ ꯁꯪꯒꯣꯝ ꯁꯨꯝꯂꯒ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯂꯦ ꯅꯍꯥꯛ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯃꯥꯛꯇꯤ ꯀꯨꯏꯔꯦꯅꯦꯀꯣ ꯎꯔꯤꯕꯁꯤ ꯂꯥꯎꯅꯤ ꯍꯦ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯤ ꯅꯪꯒꯤ ꯃꯥꯃꯅ ꯁꯪꯒꯣꯝ ꯁꯨꯝꯂꯤꯕꯁꯤ ꯅꯍꯥꯛꯄꯨ ꯍꯩꯒꯗ꯭ꯔꯣ ꯅꯍꯥꯛ ꯑꯣꯏꯅ ꯁꯨꯝꯒꯦꯔꯣ ꯇꯣꯂꯦꯅ ꯃꯥꯃ ꯑꯗꯨꯗꯤ ꯍꯩꯔꯣꯏꯗ ꯑꯗꯣ ꯃꯥꯃ ꯅꯃꯥ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯥꯝꯍꯜ ꯑꯗꯨꯅ ꯍꯥꯏꯌꯨ ꯃꯥꯛꯅ ꯍꯥꯏꯅꯤꯡꯕꯗꯣ ꯅꯍꯥꯛꯁꯤ ꯏꯕꯨꯡꯉꯣ ꯃꯔꯝ ꯂꯩꯇ꯭ꯔꯕꯗꯤ ꯁꯨꯡꯂꯥꯛꯄꯨ ꯂꯥꯛꯇꯦꯅꯤ ꯅꯪꯒꯤ ꯀꯥꯟꯅꯒꯗꯕ ꯑꯃꯨꯛ ꯂꯩꯔꯕꯗꯤ ꯂꯥꯛꯄ ꯑꯣꯏꯔꯤꯅꯤꯅꯦꯀꯣ ꯅꯪ ꯑꯃꯩꯕꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯋꯥꯔꯧꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯣꯂꯦꯟ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯛꯁꯪ ꯉꯥꯡꯉꯤ ꯏꯀꯥꯏꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯥꯝꯇꯣꯟꯅ ꯑꯃꯨꯛ ꯏꯃꯥꯛꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯃꯥꯃ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯇꯧꯕꯁꯤꯕꯨ ꯏꯃꯥꯛꯄꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ ꯍꯥꯏꯌꯨꯅꯤ ꯅꯪꯅ ꯍꯥꯏꯕꯗꯨꯃꯛ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯟꯗꯛ ꯑꯃꯨꯛ ꯁꯜꯂꯥꯕ 2 ꯈꯛ ꯄꯤꯌꯨ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯗꯣꯏꯔꯣ ꯃꯗꯨꯗꯤ ꯍꯥꯏꯔꯒꯅꯨꯀꯣ ꯅꯍꯥꯛ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯅꯪꯒꯤ ꯃꯥꯃ ꯑꯩꯈꯣꯏꯅꯁꯨ ꯌꯥꯗꯦ ꯇꯣꯂꯦꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯥꯃ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯄꯥꯎꯈꯨꯝ ꯊꯥꯔꯛꯄꯅꯤ ꯍꯥꯏꯌꯨꯅꯤ ꯏꯆꯦꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯈꯤꯅꯤ ꯃꯥꯃ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯁꯪꯒꯣꯝ ꯑꯁꯤ ꯅꯨꯡꯇꯤ ꯆꯥꯒꯤ ꯑꯣꯏꯅ ꯈꯔ ꯂꯧꯍꯟꯕ ꯄꯥꯝꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯁꯨ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯃꯥꯃ ꯐꯩꯅꯦ ꯁꯪꯒꯣꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇꯃꯛ ꯄꯨꯈ꯭ꯔꯣ ꯑꯉꯥꯡ ꯅꯨꯕꯤꯁꯨ ꯌꯥꯎꯔꯕꯅꯤ나 ꯁꯪꯒꯣꯝ ꯑꯁꯤ ꯈꯔ ꯊꯝꯗꯕ ꯌꯥꯗꯕꯅꯤꯀꯣ ꯆꯠꯂꯣ ꯑꯥꯗ ꯅꯪꯒꯤ ꯃꯥꯃꯅ ꯐꯖꯅ ꯁꯨꯝꯇꯣꯛꯂꯒ ꯊꯝꯂꯕ ꯁꯪꯒꯣꯝ ꯕꯥꯔꯇꯤꯜ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯅꯍꯥꯛꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯄꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯉꯁꯤ ꯅꯨꯃꯤꯠꯇꯒꯤ ꯁꯪꯒꯣꯝ ꯌꯥꯝꯅ ꯄꯤꯔꯛꯂꯒꯗꯕꯅꯤꯀꯣ ꯏꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯇꯣꯂꯦꯅ ꯃꯥꯃ ꯁꯪꯒꯣꯝꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯀꯥꯏꯗꯩꯅꯣꯗ ꯄꯥꯇ꯭ꯔ ꯑꯄꯤꯛꯄ ꯈꯨꯖꯥꯏꯒꯨꯝꯕ ꯑꯃꯗ ꯍꯥꯞꯄꯒ ꯑꯗꯨꯃꯛ ꯄꯨꯖꯈꯤꯒꯦ
ꯑꯁꯨꯛ ꯌꯥꯝꯕ ꯁꯪꯒꯣꯝ ꯑꯁꯤ ꯄꯨꯔꯒ ꯀꯔꯤꯗꯕꯨ ꯆꯥꯕ ꯉꯝꯗꯣꯏꯅꯣꯗ ꯈꯔ ꯈꯖꯤꯛ ꯄꯨꯈꯤꯒꯦ ꯃꯥꯒꯤ ꯃꯥꯃ ꯍꯜꯂꯗꯨꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯄꯨꯈꯤꯒꯗꯕꯅꯤ ꯉꯁꯤ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯅꯨꯡꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯒꯗꯕꯅꯤ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯨꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯥꯗꯒꯤ ꯕꯥꯔꯇꯤ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯄꯨꯈ꯭ꯔꯣ ꯆꯠꯂꯨꯅꯤ ꯊꯦꯡꯈ꯭ꯔꯒꯅꯤꯅꯦ ꯇꯣꯔꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯕꯥꯔꯇꯤꯟ ꯐꯥꯖꯈ꯭ꯔꯕꯗꯨꯗ ꯌꯥꯎꯔꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯃꯈꯨꯝ ꯑꯃꯅ ꯈꯨꯝꯖꯤꯜꯂꯒ ꯄꯨꯔꯛꯂꯝꯃꯤ ꯑꯁ ꯋꯥꯌꯣꯡꯗꯤ ꯆꯥꯈꯤꯗ꯭ꯔꯤ ꯕꯥꯔꯇꯤꯟꯁꯤꯗꯕꯨ ꯃꯥꯃꯅ ꯄꯤꯔꯛꯂꯤꯕꯁꯤꯕꯣ ꯍꯣꯏꯗꯍꯤ ꯌꯨꯝ ꯌꯧꯔꯕꯗꯤ ꯑꯁꯤ ꯆꯥꯅꯕꯒꯤ ꯆꯥꯅꯕ ꯉꯥꯛꯇꯅꯤ ꯄꯪꯆꯥꯗ ꯆꯥꯔꯒ ꯂꯣꯏꯔꯦꯗ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤ ꯃꯥꯃ ꯍꯣꯏꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯃꯈꯥꯡꯗ ꯁꯤꯡꯈꯩ ꯉꯥꯟꯕꯗꯨ ꯃꯥꯌꯣꯛꯅꯩ ꯃꯍꯥꯛꯇꯤ ꯎꯕ ꯅꯠꯇꯦ ꯕꯥꯔꯇꯤꯜ ꯑꯗꯨ ꯌꯦꯡꯅ ꯑꯗꯨꯃꯛ ꯆꯠꯄꯗ ꯁꯤꯡꯈꯩ ꯉꯥꯟꯕꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯍꯦꯛꯇꯃꯛ ꯌꯩꯔꯒꯦꯗ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯂꯒꯤ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯣꯂꯦꯟꯒꯤ ꯒꯂꯥꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯔ ꯆꯤꯡꯁꯤꯟꯈ꯭ꯔꯤ ꯇꯣꯂꯦꯟꯅ ꯃꯈꯨꯠꯅ ꯁꯤꯠꯅ ꯄꯥꯏꯔꯝꯕ ꯁꯪꯒꯣꯝꯒꯤ ꯄꯥꯇ꯭ꯔꯗꯣ ꯂꯩꯃꯥꯏꯊꯛꯇ ꯖꯨꯔꯣ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯍꯧꯔꯤ ꯇꯣꯂꯦꯟꯁꯨ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯣꯂꯦꯟꯅ ꯍꯩ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯆꯤꯡꯈꯩ ꯉꯥꯟꯕ ꯊꯥꯗꯣꯛꯑꯣ ꯑꯩ ꯁꯥꯎꯂꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯔꯕꯗꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤꯀꯣ ꯁꯤꯡꯈꯩ ꯉꯥꯟꯕꯅ ꯀꯔꯤꯒꯤ ꯈꯨꯠ ꯌꯥꯎꯕ ꯅꯪꯒꯤ ꯅꯈꯨꯠꯇ ꯅꯠꯇꯕ꯭ꯔꯥ ꯏꯄꯥꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯒꯗꯕꯅꯤ ꯂꯥꯎ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯅꯍꯥꯛ ꯑꯔꯣꯏꯕ ꯑꯣꯏꯔꯒꯗꯕꯅꯤ ꯂꯥꯎ ꯑꯁꯨꯝꯅ ꯁꯤꯡꯈꯩ ꯉꯥꯟꯕꯗꯨꯅ ꯇꯣꯂꯦꯟ ꯑꯗꯨ ꯁꯨꯛꯇꯛ ꯇꯧꯕ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯃꯗ ꯄꯨꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯐꯥꯖꯅ ꯄꯨꯊꯔꯝ ꯇꯣꯂꯦꯟ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯈꯨꯠ ꯍꯟꯗꯦ ꯃꯈꯥ ꯆꯤꯛꯑꯒ ꯈꯥꯡ ꯑꯁꯥꯎꯕꯗ ꯐꯥꯖꯤꯜꯂꯒ ꯑꯗꯨꯕꯨ ꯁꯤꯡꯈꯩ ꯉꯥꯟꯕꯁꯤꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗ ꯇꯣꯂꯦꯟꯁꯨ ꯃꯈꯨꯠ ꯌꯥꯎꯕ ꯍꯧꯔꯛꯏ ꯁꯤꯡꯈꯩ ꯉꯥꯟꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯝꯐꯨꯗ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃ ꯂꯩꯊꯦꯛꯂꯤ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯁꯤꯡꯈꯩ ꯉꯥꯟꯕꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯁꯥꯄꯨ ꯀꯟꯅ ꯑꯃꯨꯛꯇꯪ ꯀꯥꯎꯈꯤ ꯁꯤꯡꯈꯩ ꯉꯥꯟꯕꯗꯨ ꯐꯅ ꯁꯥꯡꯅ ꯄꯥꯏꯊꯣꯛꯏ ꯏꯛ ꯍꯥꯏꯗꯨꯅ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯂꯩꯃꯥꯏꯊꯛꯇ ꯂꯣꯡꯅ ꯇꯥꯔꯒ ꯂꯩ ꯇꯣꯂꯦꯟꯅ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗꯕ꯭ꯔꯥ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄ ꯅꯄꯥꯗꯨꯅ ꯃꯇꯝ ꯌꯧꯕꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕ ꯁꯥꯔꯗꯅ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧꯅꯦ ꯅꯄꯥꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯒ ꯐꯥꯎꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯍꯥꯛꯅ ꯁꯥꯅ ꯈꯪꯗꯕ꯭ꯔꯥ ꯑꯩꯃꯛꯀꯤ ꯏꯈꯨꯜꯗ ꯐꯥꯎꯕ ꯂꯥꯏ ꯐꯠꯇꯕ ꯀꯌꯥ ꯊꯥꯖꯤꯜꯂꯛꯇꯨꯅ ꯎꯠꯀꯨꯝꯅ ꯇꯨꯝꯍꯟꯅꯕꯒꯤꯗꯃꯛ ꯁꯤꯟꯈꯤꯕꯗꯣ ꯃꯗꯨ ꯈꯪꯅ ꯆꯠꯂꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯥ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠꯊꯤꯠꯅ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯕꯥꯔꯇꯤꯜ ꯑꯗꯣ ꯆꯦꯞꯄꯒ ꯍꯩꯗꯣꯛꯂꯤꯕꯗꯣ ꯐꯠ ꯂꯥꯎꯅ ꯂꯧꯈꯠꯂꯤ ꯃꯅꯤꯡꯗ ꯁꯪꯒꯣꯝ ꯈꯔꯈꯛ ꯌꯥꯎꯔꯒ ꯃꯁꯥ ꯑꯗꯨ ꯁꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯡꯈꯩ ꯉꯥꯟꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯥꯛ ꯐꯨꯜꯂꯝꯕꯗꯣ ꯐꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯇꯣꯂꯦꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯉꯨ ꯃꯈꯨꯠ ꯁꯤꯡꯉꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯤ ꯃꯄꯥꯡꯒꯜ ꯕꯣꯟꯊꯣꯛꯅ ꯀꯜꯂꯤ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯅꯍꯥꯛ ꯀꯅꯥꯅ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯤꯡꯅꯔꯤꯕꯁꯤ ꯅꯍꯥꯛꯀꯤ ꯈꯨꯠꯃꯛꯅ ꯍꯥꯠꯂꯒ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕꯗꯣ ꯑꯩ ꯁꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯇꯣꯂꯦꯟ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕꯗꯣ ꯏꯈꯤꯡ ꯇꯥꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯁꯤꯡꯈꯩ ꯉꯥꯟꯕꯅ ꯐꯖꯅ ꯐꯨꯕꯗꯣ ꯃꯈꯨꯠ ꯍꯜꯂꯨꯗꯕꯒꯤ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯅꯥꯀꯜ ꯅꯥꯝꯃꯗꯤ ꯁꯦꯒꯥꯏꯔꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯤ ꯏꯃꯥꯗꯤ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯕꯥꯔꯇꯤꯜ ꯑꯗꯨꯗꯤ ꯃꯄꯥꯜ ꯑꯗꯨꯗꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯇꯥꯔꯤꯕꯗꯨꯕꯣ ꯇꯣꯂꯦꯟꯅ ꯏꯃꯥ ꯑꯩ ꯈꯨꯗꯤ ꯊꯤꯕꯗ ꯇꯨꯁꯟꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯁꯪꯒꯣꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯩꯗꯣꯛꯈ꯭ꯔꯤ ꯃꯥꯃꯁꯤꯡꯅꯗꯤ ꯁꯪꯒꯣꯝ ꯑꯁꯤ ꯕꯥꯔꯇꯤꯜ ꯑꯃ ꯄꯤꯔꯛꯄꯅꯤ ꯃꯈꯣꯏꯒꯤꯗꯤ ꯁꯟꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯕꯥꯔꯇꯤꯜ ꯑꯃꯃꯝꯗꯤ ꯁꯪꯒꯣꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯈꯥꯏꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯏꯃꯥ ꯈꯔ ꯌꯥꯎꯔꯤꯕꯁꯤꯅ ꯀꯣꯟꯅꯔꯒꯅꯤꯗꯅ ꯍꯌꯦꯡ ꯑꯩꯗꯤ ꯑꯌꯨꯛ ꯆꯦꯛꯁꯤꯟꯅ ꯄꯨꯔꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯉꯛꯏ ꯑꯃꯔꯣꯝꯗꯅ ꯇꯨꯃꯨꯡ ꯑꯗꯨꯗꯤ ꯃꯇꯥꯎ ꯆꯥꯎꯕ ꯑꯃꯗꯤ ꯃꯇꯥꯎꯁꯤꯡ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯆꯥꯛꯆꯥ ꯃꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯕꯨ ꯊꯛꯄꯨ ꯁꯥꯕꯨ ꯆꯥꯕꯨ ꯂꯥꯎ ꯈꯣꯡꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯥꯡꯈ꯭ꯔꯤꯕ ꯁꯨꯟꯗꯔꯤ ꯑꯗꯨꯕꯨ ꯍꯦꯛ ꯐꯪꯕꯗ ꯐꯨꯒꯅꯤ ꯃꯁꯝ ꯐꯣꯏꯒꯅꯤ ꯍꯥꯏꯗꯅ ꯄꯪꯂꯥꯎꯗ ꯂꯥꯎ ꯃꯦꯟꯃꯥꯟ ꯇꯥꯗꯦ ꯑꯃꯔꯣꯝꯗꯅ ꯁꯨꯟꯗꯔꯤ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯁꯥꯗ ꯑꯀꯤꯗꯨ ꯖꯨꯡꯕꯗꯤ ꯑꯃꯗ ꯄꯣꯛꯇꯦ ꯃꯍꯥꯛꯅ ꯂꯩꯔꯨꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯄꯨꯔꯛꯂꯤꯕ ꯈꯧꯆꯥꯎꯁꯤꯡ ꯑꯗꯨ ꯅꯥꯀꯜ ꯅꯥꯀꯜꯗ ꯈꯤꯜꯂꯒ ꯊꯝꯃꯤ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯦ
hore numirangdi mahang ngamba yingeba hira hanubi mahang soirel kaya loiraga aibo hana bagidamagta tauba hore ni khangani aishu amaibi sundari ni hayasi itik phudoki khangani ba hore ni numirangi matam ngai doisi onthong no wakreda ashumna hairaga sana thangnaba khara puthoralaga mathana job haiduna saram adubu matama simaktada amaromdana tamyathil kholdani paiti ge mayumnani paiti adu ngasiri majaru hoyadumda koihokluge haiduna wakhalladuda khalami hektamak selagida ninglaga sumak layasina thabak oina pangthokpadi oithoktabani isan upi tharaima nangbu laibrani lairabadi thoglawni masibu maningdaga sankraba sala paraprab thoglai tharaimado kari haige hektamak hayu pakhang aribasiri yamne yengningdeko ina madukok pusalau paitena nangbu ngai khoni mafatta isau tawudo tawunu haibani aina satkadoiba thabak asi kadaidano khangbro daw thum yaroidaba thabak tawrakanuda angang sei saniko tharaimana o khangi inama majaru hoida satpa oirini ko salo naraibakto sumjerau paitena yemune se inama kaidana ainadi nungsi haiba wa phauba amukta phauba phongdo khibasu leiti laibak yengnuki khupak saraga halakpra natragana khonti saraga halakpra amadi soidrabani ko yarakani haibasimadi ai thajadrabani ashumna paiti yadu parapra majaru hogi mayum tamna lai mayum yawi thongala du delepi aduga makhoi gi mangola domda miyoi kana laibage haidna septhadana ye majaru gi mama adu lailui mama dilai majaru du bulai tabasala kanadi sanglaga hektamak hanglurgi maduna fagada mali ine majaru du bulai khibrani ai mabu unajage hayana laksabani majaru gi mama aduna ibunga baite nahang ngasi lakthokdana lakpasidi kari maram bu lairagene laibani kauthoraki nang sida phamulau ko parap sangri aduga masanu pi majaru do thadora ani paite nahak lak libro kari lairage hayo nahak ki nasak ukhidaba koireda nahak ki se wa amadi laiba mali maithonga mamonno adana paite na ai oi ba phongduk ni ba wa amadi lai adu matang matam di yamna sadri khulgi pukriya domda thosilao majaruna karigino haisibo ai budi yai adu imada amukta hangaki imana di aisi yumdagi mapal sungtok thokpa yadi haiduna thingnaga lairibasini adu maknani ai handak yumasi thadokuna siluribado paitina adu di ai salobana phadoi majaruna ngai koi imana yani kaino ai amukta hangokhi majaru sumamane yaduna makhoi animakto makhoi gi khulgi pukri hanaki khongnang hobu mafam adu lairiba pukri adu tamne lai khongnang adu di haudri yang hangli pukri adu khaktani lairibado paitina sana wadu haudorak lami majaru pukri se udaba kuireko pukri asida malia su lairingaida nakhoi ising sokpa toine lakpado ai khoi su lumlambani ado silauni apukri mapala sida phamsi aduga wari masasiba majaru adu di karimata khangjabanati isam samjari paitena phongdulakadaba wado mahakti khangjabanati pukri mapala da phami akoi basida nungsina liri se hauriba upalpa kaya dusu mana singa do hai homli akoi begi fiwa madu yengna paitina majaru gi mafamda wahai kaya su phongrok laklami majaru nangsu akoi begi fiwam singasi loina mak ubasida haukraba wari singado mingsing lamwani niko malia du ne lairingaida na khoyani lakdo aina mafam asida horma khongnanga lumnaga hek lairamba aini ngasi haigadu wasi nahak lana di khanganu ko pakhang lai sabi oina aisu wasi phungdokani majaruna is nangi wasi de ai sinara iko hayuni ado aini yaroi da bawadi hainu ko
มีมาริยาที่ลูกห้องคราบนี่อีกุยกุยรอยอ่างงามสุยาวกดระบนี่อาศัยหายกขี้ขินวอีมาจารุดไปที่น่ะอดูกี่วันที่หายมาร์กที่มายุ่งปานครีมีกี่โอยครีมาร์กที่ว่าดลามน้ำมุกตะทำกิสิวิจิกสาวก็ได้วารีสิริไอ้กินังกิตาโอยบ้าวารีนี่หายไปมาจารุน่ะอิสนังกิวาสิริอดูหายรุนี่เฮกตมังหายรุหายไปนี่ไงงามดีนังกิวงางสิริไปที่น่ะไอ้นังบ่มาตามคุยนะตะกี้ขันสิรักปนีอะดูไอ้นังบ่ทำให้สิ่งนั้นสินังสู้ไอ้น่ะให้บสิยาบิโอมาจารุดูงักปนคำทิ้งครีไงหักที่มายาดูการะไปที่ดมุนในยังเล็กเลยมาคิมองมาตาวดูดาไปที่ดูมิฮุลกดังดังส่งคุปังนักทาร์กตะวันมาลีมาจารุนะอะดูไอ้เรื่องก็อิสไอ้ที่นังน่ะให้บดูทำไมเนี่ยยาดูอิโนนังดีไอ้กีตามาลียากสูบนึงสินารัมนี่บดูดีอีตานักขังคราบดีการีโอยเนี่ยไปที่นะนังสูว่าเขาดิขาจิขลุกไปตัวรักมาลียาดูดีมีกี่โอยคราบดีไอ้น่ะให้บัวสินังเนี่ยยาบดามาอังนักขังลับสูการีสุขายรวยนะอะดูไอ้สัตว์ลกี้นะฮักยาดับยารวยก็ให้ยังเป่าขังแล้วไอ้สัตว์เลยอาศัยหายระกับไปที่อะดูฮาราอุทยามนั้นโนกเขตุนสัตว์ครีมาจารุอะดูบุคลีมาปาร์ดูฟังว่าเขามวนขันเลยการินุนี่มาคิสิบสานามาคิหายไปสัลานัดรกันนะอิตาวิยังกิหายดนะลักนารีบราอัสขังเรดาไอชุสังกีมาตามกิคงเจลบุกนาทิ้งบังอัมลูกันี่นุมิดอาศัยกินุงเทลกิมาตามปุ่งอาหงกตาสิลักนั่นอามารมนั้นการงกิมายุ่งนั่นการงก็มาสานุปิกิมาสาดูฮันดังมารักที่ดูมักตัวนี่ยังชินุเลยการีบุตรก็ดอรีไล่ไกดงนักกุดรีบสัลหายนะยังชินเจอร์กันเลยสิมลานะนังบุตรบราหายบันนี่คุลักพิจิมายุมนังอาศัยลาโอหายดูนะเป่าท้าไม่ได้เป่าเซลัมนี่บัดนักผู้เสลเลยก็หายบรองัสหายดีกินี่อายุกี่มาตามได้นุมิรังวัยรงกี่มาตามสุยเอาสิลักกระดอรีงัยฮักตัวโอยรับสูมสติรู้กันนี่คุลักพิจิตรงไงที่หายบันนี่การงนะไอสุขัลลีบันนี่อิสานุพิจิมาโอชิดเสร็จปังงามเดินตาวรีบันนี่คุลักพิจิอารุบัวมาดิลลีปมาลีอาดูดีนังอิสานุพิยาสิงห์ฮักเชนรับไอสัลกี้ปันทัดนะฮัลกี้ปราบสัตครีการุมาดูคุลักพิจิมายุมนันี่เป่าท้าไม่ช่วยเลยรำอาดูบุตรไทยไม่ยาดูดีเลยรำดีมายุมนามาสานีปามมังนุปาช่วยเลยรำนี่นะฮันดังมาตามขารามาดีมหาการะคิโรยหายดินะคุลักพิจิอายาบสิลาวรกสัตครีไทยไม่เนี่ยลักทรับดาอโหบังอักตินีคุลักพิจิมาฟังเดลัยริบสีการุงสิยกสิลักลีคุลักพิวารวิบริยาดีอิสานุพิยาดูฮันดังมารักสิพิวามาตาวบนะไออายุกิมาตามดาลักษบังกำฮาวทีการีเลยเรียกมุกตะขัยบิวนีคุลักพินาไอเนนังกาวรีบัสีอัตยินัตตีฮาวสิกตีไอคอยคุลละสิดาอาวาปุลุมกายาเลยรามัดสูงามนัลลอยนักมังครีไอกิฟฮัมดาสิงนันิง่ายโอยบาอากีตุจุงบาโพสต์อามาเตลัยทรีไฮดนักขัลลีอาดูมาตามมาสิยาวรักลาบดาไอกิโอยนะสาวนักขุดงซาดาบะอามาดีมายุนารักกระดอรีมาสิบุตานาสิไฮดนะนังมุมาสไฮดิกิกองสรีบันีลาโอพิดาสิดาพามุลาเป่าท้าไม่น่าฮักชุนีขณะกระดูกว่าสิตากระบันีโกการงมาดูดีคุลักพินาไฮริลิบดูตาบดาการีบุโอยกระดูริบันุขันบดาลังตักนารีคุลักพิไฮยุนีฮาวสิคุลัสิดาวานาตากระดูกชมตเลตีคุลักพิกิขุดงซาดริไฮริบสิบการีโนไฮบิยูโดคุลักพินาอาทัยการีมาตันนัดตินีการงฮันตักมรักไอกิมังฮาสินุมิตมังานิมุกติสุเซลักลีไอน่ะมังลูบมังคุดิงดาสับมานะบะมังน่ะปาริงสานะอดุมักมังีการงนะอิสคุลักพิอดุกลูบมานะไฮริบัวอดุมังกีว่าโอเอโกมาดูดีมักคูมังโออิเซรัชโนการีมาตะขันดีกันโนไอสูยุมได้สานุพิยาโดยามนะมาสานุง่ายฮาวดรีเสรกีคุลักพินะนังบัวมุกตะง่ายคนนี้ไอเป่าก็ตั้มบัลลอยดีนี่หาตัวตุเสลกีไฮริบดูบ่อาชุมตาวนี่ไอ้น้ำมังลิบมังงาสิอาทัยการีมาตันนัดตีไอ้กิสานุปานีไพ่บุกโอยนับปกีบานียาสิอามันนัตรกะอามาดีฮันตักสหิยาสิกิมานุงดานงกาครากานิหายดนะตัวอินเฮตมักมังีมาสิบุกคำดาวดุริบันโ
ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯪꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯟꯖꯤꯟ ꯃꯪꯂꯛꯂꯕꯁꯤꯗ ꯅꯥꯊꯩꯕ ꯉꯝꯗ꯭ꯔꯤ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯗꯣ ꯀꯥꯔꯣꯡ ꯑꯗꯣ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯨꯂꯥꯛꯄꯤꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯩꯅ ꯈꯪꯈꯤꯕ ꯑꯃ ꯂꯩꯔꯤ ꯈꯨꯂꯥꯛꯄꯤꯅ ꯃꯈꯥ ꯇꯥꯅ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤꯀꯣ ꯏꯄꯨꯔꯣꯏꯕꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯁꯥꯐꯣꯡꯂꯛꯂꯕꯗꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯃꯛꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯥꯐꯣꯡꯂꯛꯇꯕ ꯇꯥꯔꯕꯗꯤ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯕ ꯀꯥꯟꯗ ꯅꯣꯡꯒꯥꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯂꯩꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯔꯒꯅꯤ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯤ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯀꯞꯊꯣꯔꯛꯂꯝꯃꯤ ꯀꯥꯔꯣꯡꯅ ꯈꯨꯂꯥꯛꯄꯤ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯈꯟꯕꯤꯒꯅꯨ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜꯅ ꯄꯪꯈꯜꯗ ꯈꯟꯖꯤꯜꯂꯕꯁꯨ ꯃꯪꯗ ꯑꯗꯨꯃꯛ ꯎꯕ ꯍꯧꯅ ꯁꯥꯅꯤ ꯑꯩ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ 이한 한바다 망아도 망키바 눈빛 아두다 야암는 누가이다바 망아모 오이키바니나 뭉티 눈빛 교딩기 오이나 콜락비는 닝싱누나 다도 막 레이람가니 닝싱 루버도노 마람 오이 누미당 똠마 코딩 싹 마나바 망도 망보 오이리니다 마두기 토이는 능 사티비르거노 마꾸 망 하이도 오이르산 마부 마항나 타우기잔비바 오이르산오 아두디 콜락비 아이 여기시작하기 아이나 또이나 하이말리 하이나 와로버스 떠오비가노 이사누피 ꯑꯗꯨ ꯐꯤꯕꯝ ꯑꯃ ꯇꯧꯔꯤꯅꯦ ꯈꯨꯂꯥꯛꯄꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯆꯦꯟꯕꯨ ꯂꯥꯛꯄꯨ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯠꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯕ ꯀꯥꯟꯗꯅꯤ ꯄꯥꯎꯊꯥꯃꯩ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯂꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯁꯅꯥꯖꯥꯎꯕꯒꯤ ꯃꯐꯝꯗ ꯉꯁꯥꯏ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯍꯪꯖꯒꯦ ꯈꯟꯈꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅ ꯍꯪꯉꯛꯏ ꯑꯣꯖꯥ ꯑꯩꯒꯤ ꯃꯪꯗ ꯍꯅꯨꯕꯤ ꯑꯃ ꯍꯦꯛ ꯇꯣꯏꯅ ꯎꯔꯤꯕꯁꯤ ꯃꯁꯤꯕꯨ ꯀꯅꯥꯅꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯦꯛꯇꯃꯛ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯕꯤꯌꯨꯅꯦ ꯑꯣꯖꯥ ꯑꯩ ꯂꯥꯡꯇꯛꯅꯕꯅ ꯏꯁꯥꯁꯤ ꯆꯥꯕ ꯊꯛꯄꯒ ꯏꯁꯪ ꯁꯪꯗ꯭ꯔꯤ ꯀꯨꯏꯔꯦ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡꯃꯛꯇ ꯍꯅꯨꯕꯤ ꯑꯃ ꯍꯦꯛ ꯎꯔꯤꯕꯁꯤ ꯑꯣꯖꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯗꯣ ꯈꯧꯗꯤꯃꯤ 이봉아 도렌 하이르게 다로 라임 학수마나 빵보 이라시노 발라이다바 발라바시오 이봉아 와리야도 먹디 원통나 상크라보 와리니 아싱마 토키보 와리야 막학니니 타이는 망아이 와리 나항 오리바도 하누비 각도 오이라모이 하누비야도기 마슈니 하이드나 angang masa yang hairaba saktam puraba saktam kaya shoiram nganineko sumbra ibngo tolena do masado to khiau sumi aduga mani osa osa na hairiba no sumi osa madumakni adosa asingdo haibiro laitin mana pangboyeseno ai khoina nganglibo wa sitadabo oireseno haibiro osa amaiba sana saubana mamangege matam koirabagi matam nini 미가 라이가 삼랭의 마땀나니 하누비 아마각 레이라미 하누비 아두기 마하키 마슈타렛 각 레이라미 마슈타렛 아신 마하키 마복통나 복법 마사니 바기 마상 악더니 아두부 다이방가 시다 목다 토키다바 마타우니도 앙앙 타렛 아도 파이복 오이나 목다다 보키바니 봉오 마리 아두 핵 복바가 마마 아두수 누밋 아두다 농가흐리 아두가 라이박 티바디 당다바 누미다 마하키 마사누바 아두수 아두막 남나 타와이 타키라니 마코에게 콜라두다 이바 미오이 그야나 하누비야 시마욤다 농마다 파우 상키리 앙앙시나 따이방 파우락바 누미투다기 우망골기 마삭니 쌍루라바디 고동티바 따가니 하이드나 한나 또네 예인키리 하누비야두디 마두기 토이네 칸제로바느티 마북 토키 마사나 뽀꼬마 슈니칸 루나 사나 타우세라미 보글락바당 하이리바 앙앙싱아도 아힝 농소이바 오 콩나 카피 앙앙 까빠기마 콜드나 라이카이 뿜나막도 사라 산크리 당나바 윰로 나바 미오이싱아도 따바 하이바 ngamnatri numayang oirakani khanbada masasinga do akibana langtak narami numidang da angang ka pasebongo yamna fatabamni angang ka bagi makhol tabasi tahairi adumak na miwo singa duna
ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨ 7 ꯂꯩꯔꯤꯕꯗꯨꯗ ꯌꯥꯝꯅ ꯌꯦꯡꯊꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ